resign tauba amasung tawdabagi wafam tang tara nipal matungda miyamda khangangani haina Health Minister Jayanta Kumar na pawmising da phongdokre amade lamsangi SDO office sakiba contractor yauna mara leba sing ain gi cherak pina ba thabak paikhalagani haina MLA S Rajen haikre Kurumjade ISTV pau mieng tabir basing butaram nokjade hauji mapung eba pau resign tauba amasung tawdabagi wafam tang tara nipal matungda miyamda khangangani haina Health Minister L Jayanta Kumar na pawmising da phongdokre Lamphel Patalai by School of Nursing gi capping and lamp lighting ceremony yawba lakpada minister na wafam asi pawmising da phongdokhibani mahak masa resign tawbagi cherol pisili haiba wafam achumbara kari maram gi resign tawbano amade haujik kari phibamda leibagi haina pawmising na hangkiba wahangi pawkhumda Minister Jayanta Kumar na wafam asi Chief Minister masa haujik Imphal da leitaba maramna tang tara nipal da mahak halaklaga unaduna wari sanaraba matungda miyamda khangange Chief Minister na Imphal thadoktungai gi mangoina na mangonda telephone gi khutangda kari maram gino hanglaklamba lei haina pakum pike handakta Health Director o ibomsa suspend tawkiba adu Minister gi knowledge leibra amade Director suspend tawba maram chai haina khanbra haina hangkiba wahangi pakum dadi L Jayanta Kumar na Director suspend tawkiba adu mangonda khangalamba lei suspend tawbagi maram chabra amasung chadabra haibadudi makna khumpham thokte mari leinaba officer singda hangbana hena chungani handak thokliba thawdogasi yamna confidential oibana haujikmaki oinadi miyamda loinamak haidokpa chumde khalli haike Manipur Chief Minister ma all station hoy adum chaching da ma ngot telephone tora me do ma tang tara ni pala kan do adi matung da ai ma full discussion ai media da computer ado for today kita confidential hoy ge ko ado kita kan hoy mo khel pon na ai no atra suspend hoy mo ado di kan da just kan da be chakko officer sing da ngo ado madum yam da ina bege minister badu loina ba ina narrator ro bang dra in jago just make it confidential for the time being. Lamsangi SDO SDC office sakiba contractor yauna maraleba sing ain gi cherak pina ba thabak paikhalagani haina planning board ki deputy chairman oriba lamsang kendra gi MLA S Rajen haikre ngasi MLA masana luchingduna sangadriba lamsangi SDO SDC gi office ki phibam yangsin ki khongsada du da PWD gi chief engineer and lokendro Imphal West ki DC C Athar lamsangi SDO Dineshwari SDC and Santabir na chingba official sing na sarugya ke Chief Engineer Lokendro na phongdokhibada ingsolusingani mangada additional central assessment fund gi makhada lupan lakh tara mangarom changna office sang asi sakhibani wangkhaining them pukri mapal dagi TS Rajgopal da work order pikibani ingsolusingani taret ta saba loiduna department ta khusin nakhrabani sariba mong asi quality control tawdre haibagi mami tare haike MLA Rajen na makhata na phongdokhibada Rajgopal gi mingda housing minister oriba amagi mina office asi sakhibani haiba khangle miyamgi thabak tawbada minister MLA singna khut thingjilaga official singda kianbadagi asigumba kudong sadaba asi thopani miyamgi thabak tawbada minister MLA singna makhata na khut thingjin biganu haike aikoi minister oiba MLA oramba minister oramba gi wakar na sabane ji sum paulo buda aikoi taba phangi aduna khwaidagi main soklei di kainoi kanda leibak sasan tawni leibak nga kanen chungthorei ba aikoi प्रजा की म्यूट होरीबा अखोई की मी थादोगा थबक तौबा कांदा इंजीनियर एसओ इंजीनियर मरी लेनबसिंग दा प्रेशर मयाम पीबदुना अखोई लेरिबा थबक सिंग असे क्वालिटी यावतबने जे हाइनिंगी अनु सिगी वा कंट्रोल तौदबा जिगी दमकता अखोइना इंक्वायरी तौनरबा आइगी साइड तगी डीसी इम्फाल द चे इजरनी डीसी इम्फाल ना गवर्नमेंट गी ओइबा लोकटपम थोपदुदी लोकसनो दुगा अनौबा अखोई बिल्डिंग अमा सारगा ऑफिस सिदी अखोई अमा सानना बखोई होनरगा याम थुना कोई हरंग साबलदा एसडीओ ऑफिस थंबा सर्कल एसडीसी सर्कल थंबा से मसी मदी केंद्र सिगी म्यूट अमा ओइना आइगी तौबम थोको इथौनिना मसी तौननबा आइ होनगनी Imphal Kangchup lambi dagi Tamenglong phawbagi lambi pathoknabagi matangda public hearing ama ngasi Uripok lambi da leiba Samusang Community Hall da pangthokre State Social Impact
Assessment Unit Directorate of Environment ki matangda pangthokhiba public hearing aduda Assessment Unit ki panel member oiriba BB Sharma, Mohammad Abdul Salam, Directorate of Environment ki Deputy Director T Brajakumar amadi Professor Y Mohendra yauna lambi asina sokhalaba imung manungi miyoi kya su saruk yakhe wangang kiba singna phongdok na khibada Imphal dagi Tamenglong phawba lambi pakthokpaga mari leinana compensation piba amasung paikhat kadawriba thabak asi niom chumna pangthoknaba lambi pakthokpana maram oiduna ka hena sokhalaba imung singi akhanaba thorang lokatpa amasung kudong saba pihaningbagi apamba sing phongdok na khe Directorate of Environment ki Deputy Director Oibatinatana Assessment Unit ki in charge su oiriba T Brajakumar na haikibada compensation pibada matamga chanaba mamal da pihanba thabagasi athuba matamda hongnabagidamag assessment ki report athubada committee da pikatuna madugi mari leinaba thabak hongnabagidamag miyamgi apamba phongdupiu haike Haiba sigi lambi sem ko kanda nage tarbu sida so public place ko dum in size le commercial number community hall number school number market number haiba me am le birabari madu hom sabo ma jaga ga madu lapuka dan ko ko maintain to you hai then aduga accountability and transparency of uswari ko dum samje le even lam apoi ki lo company ko dum sa yang accountability of you yang transparency of you ani new silaga ko ai thong to biriba local body operating municipal council की council अपनी corporation अदुगा local body अपनी local की club की मला पाइबी से मैं आना मौका अपनी अवाव ताज़रबा गैदर्स रबा मतिंग पंगिरगा मौके follow up करता सब हम follow up नंदी ना नंदी सुना ये और अगर कमीशन पंजबनी Medical Directorate ki makhada leiba School of Nursing in Solution tara nipagi female health workers singi lamp lighting amadi capping ceremony ngase lamphel pata leiba school sigi campus ta pangthokre thoramaduda health and family welfare minister L Jayant Kumar commissioner PK Singh Ayush ki director Dr K Lokendro nursing superintendent Janims P Landoni na chingba miyoi singna saruk yakhe Hongnabi matungina mahiroi sing adubu capping and lamp lighting pangthoke thorongga mari leinana minister L Jayant Kumar na tongan ba sinphamda leiriba miyoi sing masa gi mathau masak khangna pangthokpa changi haibaga loinana ana layeng bada nurse na lawgadaba thodang amasung lawoningba singi matangda wafum kaya phongduke ngambata masumati matungina thabuk toba akhoi segregate tor matungina thabuk tongna bhona batai your contribution to the society no samaj torgato mari contribution yama adu madu toba na haibje adu toba ngamna ba ishwata su no su faramdo ni kan honaga do ni ko myam like faramdo Miyoi kharana ISTV News bu lanna uhannaba hotnabaga loinana network asibu mingchat thiennaba thabak chathaba thengnare makhata na asigumba thabaga si chatharaklabadi ain gi oiba chap saba thabak lokalagani haina network asina khangale hauziga tenma brem thlokjare Unified Academy admission open. Class 11 and 12 foundation course. Subjects Physics, Chemistry, Biology and Mathematics. Last date of form issue and admission on 15th April 2017. Class commencing from 17th April 2017. For details, please contact Office of the Unified Academy, a premier coaching institute for medical and engineering entrance exams, Kwakaithal Bazaar, Airport Road. Hakchangi labor sorakpadagi puchusing attaba hakchang choktarba tumba chaba yaraktaba khong hama nungayaktaba singidabak amata nairaba upaidi Jolib Syrup amasung Jolib capsule bu changi sinabio Combined tutorials for CBSE admission open. Class 9, 10, 11 and 12 CBSE 6-month regular foundation course. Class starting from 6 April. Class 11 CBSE 3 months foundation course. Class starting from 10 April. Vacation course for Navodaya, Sainik and outsiders. Class 9, 10, 12. For details, contact Combined Tutorial Office, Sagorban, Moirang Larak Machin, Bus Parking Imphal. Irudio Coaching Institute. Admission open for 5 months. CBSE Foundation course for classes 9, 10 and 12. Date of commencing 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kesampat Suchom Lekai behind Belgio Hotel. Contact number 81310. Ozal.
Relief Ointment Khwang naba kok sikpa tang sikpa pu naba na singbada sinaba yarba lipsap group na puthok saba auza Beneath 100 meters from the Earth's surface, naturally filtered through sand and stones, pure, clean and healthy water. Break matung de mem taram nokchere. Ye school kendra gi MLA su oiriba Parliamentary Secretary Finance Thokchom Seitrabertana ngasi ye school kendra gi manung da phawduna cheliba Imphal Turel amade Nambul Turel gi torban gi phibam yangsin khre. Khongsada du da IFCD department ki maru oiba engineer sing su sarugya ke. Singjamai thongdagi Mahabali Fawbagi Turel gi torban sing su yangsin ke. MLA Thokchom Seitrabertana phungro khibada handak nongju thalak tringai da kendra sigi miyamna isingi chawgi awaba mayoknadana ba ya school kendra gi manung da cheliba Imphal Turel amadi Nambul Turel gi torban sing athuba matamda semjilagani haike. Chief Minister N. Biren Tha amagi tang tara manga sibu People's Day miyamgi numit haina lautoktuna Chief Minister MLA amadi Manipur Sarkar gi makok thongba official singa miyamga unabagi numit oiragani haikibagi matungina ngasi department kharada makok thongba official singa miyamga unaba yaukre hari Lamphel Police Station da de People's Day haina festun phawba thetuna miyamga unabagi thoram pangthokhe Manipur Mountaineering and Trekking Association na ngasi dagi tang tarat phawba kawruda chathagadaba Mission Clean haiba khongchat ama ngasi Youth Affairs and Sports ki Parliamentary Secretary K Robindrona flag up tawduna lamthakre lamthabagi thauramadu minu thongda leiba MMTA gi office ta pangthokhe thauramadu da MMTA gi President and Ibungo Chawbi hanagi President P Kunjo amadi S Birabattana maru oiba mirsingoina saruk yakhe Mission Clean kawrugi khongchat asida mahiroi yauna myoy kyana saruk yakhe Konthongzam Kendragi Manung Sanba Top Khabidat Nomagi Oiba Lebna Laying Bagi Kem Ama Pangthokre Khabi Mamang Lekai Rural Area Development Association amade Imphal West ki Chief Medical Officer na Puna Sinduna Pangthokhiba Lebna Laying Bagi Kem aduda Doctor Taruk amade Nurse Taruk Attendant Manga amade Pharmacist Taruk na Sarukyake Darkar Oiba Hidak Langtak Singsu Lebna Yenke Rural Area Development Association gi President Ibom Sana Fongdurakpada ising isawgi awaba nakraba matungda asigumba health camp ama pangthokpada Chief Medical Officer Imphal West na mating pangduna pangthokpangamba asi miyamgi aphabani ising isawna sogan kiba khul asigi damakta marilainaba singna pangbaya ba mating su pangbiu haike Tha asigi tang tarani thoida Kaibul Police Station gi manung channa iting haikolda siduna leiramba Amarjit ki misigi matangda semkiba jeshina Sinduna ngasi ngang khalawai changpham da wakanifam chatakre maira paibi amadi nupi kayana saruk yaduna chathakiba wakanifam aduda miatpa athuba matamda puthou Amarjit ki matangda sarkarna miyeng changbiu athuba matamda Amarjit ki misigi langla langjin puthokadabani haina dabi tawke Regular voluntary blood donor amasu oiribi masagi phibam sadrabi Waikhom Monalisa Devi gi kuntramari suba mapok palan gamari lainana blood donation came among ngasi Jenims ta pangthokre Blood Bank and Transfusion Unit Jenims amasung Lifesaver Manipur NSS Birmangol College Standard College amasung Manipur College na sinduna pangthokhiba thoram aduda Lifesaver Manipur gi President Dr. T.S. Bimol na haikibada masagi phibam sadrabi Waikhom Monalisa na ngasi fawba miyamda idan tawduna lakiba si achouba kathokpa amani haike Manipuri Students Federation MSF na chatharakpa aikoi lairik ningthina tamsi haiba academic campaign asigi makhada pangthokpa Moral Education Awareness Campaign Hena Mapangal Kankat Hananaba MSF ki Thabak Thoram Singda Kumang Sakatnabagi Damakta Bisnupur District ki Nauna Thaupugadaba Sing Khankre L Prem Kumar Bu President Amadi and Prameshwar Bu General Secretary Oina Khanbaga Loinana Atopa Thaupunaba Miyoi Tara Humdoisu Hapkre Hauzik Maroiba Pamu Resign tawba masung tawdabagi wafam tang tara Nepalgi matungda miyamda khangangani haina Health Minister Jayant Kumar na paumi singda phungdokre amade lamsangi SDO office sakiba contractor yauna mara labor sing ain gi cherak pina ba thabak paikalagani haina MLA S Rajen na haikre ISTV pauming tabir basing bom kahanna kharum jare